ꯑꯁ ꯃꯣꯔꯣꯛꯁꯤꯗꯤ ꯀꯩꯅꯣꯁꯤꯗ ꯃꯣꯔꯣꯛ ꯊꯣꯡꯕꯗ ꯉꯥ ꯍꯥꯞꯄ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯤꯈꯨꯞ ꯑꯃ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯁꯤꯅ ꯉꯥ ꯇꯥꯎꯔꯒ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯄꯤꯁ ꯀꯥꯏꯍꯟꯗꯕꯤꯗ ꯊꯣꯡꯕ ꯃꯀꯣꯛ ꯂꯩꯔꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯃꯔꯨꯅꯦꯕ ꯑꯗꯨꯒ ꯃꯍꯤ ꯂꯩꯔꯦ ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯐꯨꯠꯄ ꯅꯪꯗ꯭ꯔꯦ ꯊꯕꯤꯒ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯁꯤꯅ ꯍꯟꯗꯛ ꯍꯧꯖꯤꯜꯂꯛꯑꯒꯦ 이만 마우이야 ngasihin nga hangin mana naman marunong kayo yan mày ra lên máu gì đó Marin semua apa morok sih morok apa tuh morok apa hꯟꯗꯛꯀꯤ ꯃꯣꯔꯣꯛ ꯁꯨꯕ ꯃꯔꯣꯟꯁꯦ ꯆꯥꯡ ꯄꯨꯕ ꯍꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯔꯦ
모로 통오등 하보여 말 맛이 나오지? 무엇이 되는 것이다.
ꯃꯔꯨ ꯃꯌꯥꯝꯁꯤꯗꯤ ꯐꯖꯕꯁꯦ ꯑꯃꯁꯨ ꯃꯅꯤꯡ ꯂꯩꯅꯦ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯕꯨ ꯌꯥꯝ ꯋꯥꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯦ ꯍꯥꯒꯠꯀꯦ ꯇꯧꯋꯦ ꯇꯥꯎꯁꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯌꯥꯔꯦ ꯆꯥꯝꯗ꯭ꯔꯦ ꯁꯥꯃꯜꯂꯦ
ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯔꯛꯑꯒꯦ